ngasi numida wairam phongkiba tongan Manipuri sifongsingdagi maruoiba pausing khongasaraga Manipur top channel gi maikedi gi mayamda thamjagi ahanbada Manipur gi puwari ga sagonaduna laklaba Shillong Rasbali Redland Manipur bawon saragani Chief Minister Meghalaya gi konung oiriba Shillong gi laitung kharada leriba Rasbali Redland asi Manipur puwari ga sagonaba mafam ama oiduna lakhiba asida nauna Manipur bawon ama sananaba thabak paikhatlagani haina Chief Minister N Biren ma ki Twitter gi khutangda thadorakpa serol amana miyamda khangalakli CM gi warol asigi matung innadi Manipur gi puwari ga sagonaduna lakliba Shillong gi Redland asi Manipur bawon sananaba gi damakta thengthang kyada Meghalaya laingaka wari sanaduna lakbada kanaba phangduna leirakhibani adubo handak Chief Minister N Biren asoba thodang loduna Redland gi lamasi Manipur laingak pibinaba makhatana wari sanabada ayaba pirakhibani suhaidi Redland Rasbali gi acre 1.93 park sauba lamasi Manipur gi oire habigi official oeba serol adu ngarang Meghalaya Government Revenue and Disaster Management gi under secretary gi thaupuriba I Bufangna East Khasi Hill District Deputy Commissioner da khangalakhi serol asigi matung ina lam acre 1.93 park sauba lam asigi damakta premium gi senpham lupa Lak Maudra ga mathoiga sumnagi lishing mariga satret ga marfuga mari ga loinana Englishing and nipan dagi Redland gi lamasi pi pham thokpa land revenue gi senpam lupa lishing kun ga nipan ga sani ga humdra ga mathoi thidokna ba khangalakre masigi damak da Chief Minister N Biren gi maikedi gi Meghalaya gi Chief Minister Kornat Sangma bu thagat pasuk phongdorakli haina makhatana phongdorakli Panbayabadi Manipur na ningkha tamba ningthau pan leba ama oiringaida Manipur gi ningthau buda sandrana mafam asida Rasbari semgatuna lairakhibane adubu mafam asi Manipur gi lamni haibigi si sang paidana lakhi Rasbari Redland mafam asi Englishing mo samapan nifugu mapan gi September gi tang kun ga mathoi Manipur gi ningthau buda sandrabo mafam asida namduna major agreement sign tawhanduna Indian Union da tinkibagi mayek senglaba wari lairibani hairiba Manipur gi puwari gi sagonaraba mafam asi Manipur gi lam oina pirakpa asigi damaktasu Meghalaya gi Chief Minister Kornat Sangma bu Chief Minister N Biren thakatpa phongdorakli atopa pawamana jiribam lambi special commando singna ngak sinbagi thabak chathari National Highway Kuntraga Tare Impal Jiribam Lambi the Jiribam Digi Manpudun Impal Sanglakpa Gari Sing Amadi Impal Digi Jiribam the Lakpa Gari Sing Aswe Angam Yaudanaba Special Commando Gi Tim Singna Akan Mamonda Ngaksin Bigi Tabak Satabakre Hiramasigi Matanga Railway Amadi Special Commando Gi ASP TS Krishna Tombi Ketina Asawa Taudang Laudura Ngaksin Bigi Tabak Asi Satabakibane Lambi Paring Asida Sakhang da bukulai pai ba kayana manpuba gari singdagi nungmai sindolda namduna paisa lauba kariguma matamda paisa piyu yadi haiduna gari gi tire amadi thau tenki da nungmai kapsin bagi thabak sathaba amadi driver handyman kya phu sei bagi thabak satharakpa asi thingnana bagi dama special commando lambi paring asi ngaksin bagi thabak satharakpani sohari paw sinai special commando gi personnel sing lambi paring asida khongna patrolling chatpagi mathakta Gari ani ahum sizinaduna patrolling satpagi thapak sathabasu hore loinana lambi asida gari sing satok sasin tawbada apan bamata leite haibisu tari hainasu pausna phongdorakli atopa paw amana former rebel leader RK Meghen adukimatik Thamoi Sokre tagumsung mahak 1891 gi war hero singda Manipur gi ikai khomnabasing utkre former rebel leader RK Sanayama Alice RK Meghena ngasi adukimatik Thamoi Sokna Mapi taduna great grandfather Zubaras Bir Tikendrajit amasum atopa war heroes 1891 gi laiba asibu ningkha tamnabagi damakta thawai thadokraba singbu ikai khumnabu utkre amasum former rebel leader RK Sanayamasi public domain da ngasi gi urisina anisubani marksi maki jail da laibigi Tam completion lawyer matungda mahak Impal da November gi last week ki 2019 da mahak tholakibani aduga mahak si ihan hana
public gathering da ukibasi dead anniversary lamyan ba NK Sanajauba lamyan ba Sanglen 2020 da organize tawkiba dead anniversary da adugumba da marks ahan boina public gathering da marks uki ngasi asigumlaba 1891 su Manipur war hero sing da atukimati Thamoi Sokna Mapi taduna ikai khumnaba utki amasu makasa tajarakpoina ngasi Manipur gi COVID-19 update mayam da share tawjaramge haukiba pung puning maris da state asida miyoi saunga kunngani thoi nauna COVID-19 positive oiba thengnarakre aduga hairiba pungpham haibidi haukiba pung puning maris da apun boina miyoi lising mariga supnagi yankhai gumdoi COVID test tawki aduga COVID-19 positive oiba miyoi nipan laikhidre amasung asi COVID-19 positive oirakraba miyoi saunga kunngani thoi asi Bisnupurdagi humdra Sandel-dagi ama Surasampurdagi kuntragani Imphal East-dagi samaga nifuga manga Imphal West-dagi samaga marfuga mari Jiribam-dagi mari Kaksing-dagi taraga taruk Kangpokpi-dagi manga None-dagi ahum Senapati-dagi mari Tamenglong-dagi taraga humdoi Tengnopal-dagi ani Thoubal-dagi kunga mari Ukul-dagi taraga mapani aduga hairiba pungpham asida laikhidraba miyoi nipan asina Bisnupurdagi miyoi mari ni highest ni Bisnupur nangasidi aduga Chuchampur-dagi amani Imphal West-dagi amani amasum ukhul-dagi amani adu hairiba miyoi nipan si tharaga hujik phawbada Manipur apun boina COVID-19 positive oiduna laikhidraba miyoi masingsina lising amaga satruka maudraga mathoini hainasu ngasi COVID-19 gi report asina pali makasa tharakpoina to papaw mana AMPP na athaubasingi numit thoram pangthokre mikhalda mirep oigadaba miyoi taret ki ming laukthokre Manipur People's Party AMPP na samaga kuntra suba Patriots Day gi tharum pangthoktum English maga sanipan maudraga mathoida British ka soknakiba lanphamda thawaina pontha oikraba layoi kraba ipa ipu singbu ningsingduna madi makhoi gi maphamda leisu katuna ikai khona boitre ngasi ayuk pung 10 rom tabada polo ground maningda leiba Manipur People Party gi conference hall da pangthokiba Patriots Day gi tharamda AMPP gi president Laisram Krishnadas Singha working president Mayengmam Amutombi Singha working president MD Abdul Vice President Jumnam Bhim, Vice President Dr. S. Ibomsa Singamasum MPP gi State Returning Officer Thangjam Udoi Luwangna Presidium Membersing Oina Sarukyaki Thauramduga Mari Lainana MPP gi Vice President Dr. S. Ibomsa Singana Fongdokibada English Singamaga Sanipan Maudraga Matu de British ka Soknakiba Lanpamna Thawaina Pontha Oikraba Layoi Kraba Ikhoigi Ipai Pusing Buning Singduna Makhoigi Maphamda Laisu Katuna Ikai Khumnabu Utpa Asi Ngasigi Mirolna Tafam Thokpane Layoi Kraba Ipai Pusingna Iramda Masigidamak Lauramba Thaudang adu Ningsingduna Lamdam Asi Sokhatpa Ing Tapa Amadi Malemgi Sokhot Lamjel Yawba Ngamna Bonasi Layoi Kraba Ipai Pusingna Thambiramba Ningtamba adu Kaidaunungda Manghandana Thamnaba Khotnaba haibase Aikhoigi Ithaudang ni so haike amasung ngasigi thauram aduga mari lainana English singani ge kungani thoigi anganba sarukta pangthokkodoriba 12 suba Manipur Legislative Assembly gi General Election de AMPP gi mirep oigidoriba miyoi taret ki mingsu laukthokhi haina pawsna su phongdorakli ngasi laukthokhiba mirep sing aduri AMPP gi working president su oiriba Moirang Kendra da mirep oigidoriba Kwakta dagi MD Abdul Sagolban Kendra da mirep oigidoriba Salam Singh Tamluwang Sugunu Kendra da mirep oigidoriba Dr. Surakhaibam Ibomsa Singha Kumbi Kendra da mirep oigidoriba Nongmai Them Emosa Mitai Singjamai Kendra da Ngangbam Zayananda Mitai Konthaujam Kendra da Oinam Golphet Mitai amasum Andro Kendra da mirep oigidoriba A Bele Mitai ni Anisuba PS ko inasu athubra lauthoklagani haina su phongdorakli amasum hausiko inanti pawk su matang ase luisinjara amasum patawsu gi bsoi ki plan ki biar sunga pigani